channel. Numit vlog. 핫도 큰 노이즈인데 Bằng nung đôi nung xinh của nung xe. ꯑꯩꯒꯤ ꯔꯨꯝꯁꯦ ꯁ꯭ꯃꯦꯜ ꯌꯦ ꯊꯕꯤꯁꯨ ꯂꯩꯌꯦ ꯄꯣꯡ ꯍꯋꯥꯏꯁꯨ ꯂꯩꯌꯦ ꯑꯗꯨ ꯁꯥꯗꯤ ꯀꯞꯈ꯭ꯔꯦ ꯉꯁꯤꯗꯤ ꯐꯤ ꯁꯨꯅ ꯀꯩꯅꯣ ꯇꯧꯒꯦ ꯍꯩꯅꯧ ꯍꯦꯛꯂꯒ ꯆꯥꯒꯦ ꯗꯨꯀꯥꯟ ꯊꯣꯛꯈꯤꯒꯦꯔꯣ ꯀꯥꯏ ꯂꯩꯒꯦ ꯗꯨꯀꯥꯟ ꯑꯩꯈꯣꯏꯁꯦ ꯅꯣꯡ ꯆꯨꯃꯟꯗꯅ ꯐꯤꯔꯣꯟꯁꯦ ꯁꯨꯕꯗ ꯀꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯤꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯁꯨꯕ ꯆꯠꯂꯕ ꯁꯨꯒꯗꯧꯕ ꯐꯤꯔꯣꯟꯗꯣ ꯁꯤꯔꯣ 시라 까이나디 빤보 우데 아싸 좀 마자 까이노 마우사 짜오다 보이라 시다 마팔레 아니 아훔 마리 망아 그래 알시디 너 마자 하트네 그만 핵도 이버시데 까바 해기드로나 까바 해기드로 तोरिसे नांदना पा नोंग चुबगा कुनोजी दो पोत हुरान बजा माही दौरिसे योदी हाना दे हुरा लाई नान थुरे तिंगे ति कजन है ओक लमो को दी तब ओ आने लाम फंगदब चै बिरोरो चै बिर हे असु मपान ता खरदौ माले ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯁꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯃꯃꯥꯡꯗꯁꯨ ꯆꯥ ꯐꯪꯉꯦꯕ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯂꯣꯏ ꯂꯩꯔꯝꯃꯦ ꯑꯁ ꯇꯥꯅꯤꯀꯣ ꯆꯩꯅ ꯌꯩꯌꯣ ꯈꯔ ꯑꯗꯨꯒ ꯁꯤ ꯇꯥꯍꯜꯂꯣ ꯑꯗꯨ ꯅꯪꯒꯤ ꯅꯊꯛꯀꯤꯗꯣ ꯆꯩ ꯄꯤꯔꯛꯀꯦ ꯍꯥ ꯅꯪ ꯀꯥꯔꯁꯨ ꯂꯥꯝ ꯐꯪꯉꯣꯏꯃꯦ ꯅꯪꯒꯤ ꯇꯨꯡꯂꯣꯝꯒꯤꯗꯣ 예, 해고 방해네 해. 시계 해놓으세요? 하오브네바. 삑띠 삑바. 그래, 랑어 파게. 아스, 쿠다마나 파베시딩 간 거죠. 아스. 시디프리 콩장을 못해. 신. 아까 해놓으신 줄. 어, 강해. 해. तारा आदि आदि चेन खनी को
thật đâu. Wow. Mày à từ chị của mày. Không rau phiền cái lỗi muộn lên tới không dụ 예 다리 나가는 해 야 이래 되나 뭐 넣으러 시죠 시도로 너 알로 아이씨 lôi một lên cảm ơn là vào đây là cái cà bùi thùng nhau rồi chưa nó được xe nhau được chưa ra ra wow các cái người rồi hào mà tấm mặn này chị ạ cái kia hình như thuộc này nè hình như sao hao bao nhiêu hình như này bà thì sao cái chỗ bà chị ăn đi ra quả thật giờ vẫn ăn rồi đây chắc là khóc rồi ngon quá mà hao đồ hay là một là xin bát thùng ra đúng không cắt 거잖아 갓도 꿀도 좀 하고 이거 다시 해봐 와우 큰 노이즈인데 큰 노이즈인데 잡아놓게 đi khoai gì lẽ thì su su đấy juga hino su kuran lagi cari juga uji cele juga berde nung su suwe nungai satin supaya tu Pang nung de nung sigo ng se
ꯍꯧꯖꯤꯛ ꯌꯧꯈ꯭ꯔꯦ ꯌꯨꯝꯗ ꯑꯩꯒꯤ ꯔꯨꯝꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯩ ꯀꯥꯟꯅꯦ ꯂꯥꯏꯔꯕꯤ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯐꯤ ꯁꯨꯕꯁꯤꯡ ꯁꯤ ꯐꯧꯕꯁꯤꯡꯅꯦ ꯅꯣꯡ ꯆꯨꯕꯅꯤꯅ ꯃꯄꯥꯟꯗ ꯐꯧꯕ ꯌꯥꯗꯕꯅꯤꯅꯀꯣ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯤꯌꯦ ꯁꯨꯔꯒ ꯊꯝꯕ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯉꯁꯥꯏꯗꯣ ꯍꯩꯅꯧ ꯆꯥꯕꯒꯤ ꯆꯥꯛ ꯌꯥꯝ ꯂꯥꯝꯕꯀꯣ ꯑꯗꯨ ꯍꯧꯖꯤꯛ ꯆꯥꯛ ꯌꯥꯝ ꯂꯥꯝꯈ꯭ꯔꯕꯒꯤ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯔꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯈꯦꯟꯕꯤ ꯑꯃꯅ ꯁꯈꯦꯟꯕꯤ ꯑꯃꯅ ꯊꯕꯤꯁꯨ ꯂꯩꯌꯦ ꯄꯣꯡ ꯍꯋꯥꯏꯁꯨ ꯂꯩꯌꯦ ꯑꯗꯨ ꯁꯤ ꯁꯤꯡꯖꯨ ꯇꯧꯔ ꯆꯥꯒꯅꯦꯕ ꯆꯖꯤꯛꯀ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯨ ꯆꯖꯤꯛꯒꯨꯝꯕ ꯆꯥꯅꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯅꯨꯡꯊꯤꯟꯒꯨꯝꯕꯁꯦ ꯆꯖꯤꯛ ꯑꯗꯨꯝ ꯆꯥꯅꯩꯌꯦ ꯈꯨꯟꯒꯨꯝꯕꯗꯁꯨ ꯑꯣꯏꯔꯣ ꯀꯔꯤ ꯂꯩꯕꯗꯁꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯆꯥꯛꯁꯦ ꯈꯔ ꯂꯦꯝꯃꯗꯤ ꯈꯔ ꯅꯨꯡꯉꯥꯏꯑꯕ ꯑꯗꯨꯒ ꯆꯖꯤꯛ ꯆꯥꯕꯗꯤ ꯌꯥꯝ ꯍꯥꯎꯕ ꯃꯣꯔꯣꯛ ꯇꯧꯔ ꯁꯥꯅ ꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯀꯩꯝ ꯍꯩꯖꯗꯦ ꯈꯪꯖꯗꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯁꯖꯦꯁꯟ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯗꯨꯅꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯁꯦꯝꯕꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯎꯠꯍꯟꯒꯦ ꯍꯧꯖꯤꯛ ꯇꯧꯔꯗꯤ ꯁꯤꯡꯖꯨ ꯑꯗꯨ Karu kasi momo tama kaso. Ngari so long. Hawni mình nằm đi sạn Kadra khangde. khôi gì gì khôi gì eh kata ni kali Masa yo khauman benar yam lem dre. không mà xí bây giờ không nghe chút nào hao đây rồi xin lỗi nhắm bàm kẹp à Lo sin jadi no ite ba. Ano là xin biết rồi rồi đây thôi hao đây cho xịt xuống rồi đây mở sẵn bắn lên mà đi cọc kìa thank you